Delimitation JFD na law Touba Yaroi Haina Census Office to Khongjang Changsinbada JFD Students Wing THOUMEE Sing ASOK APAN NANGHANKHIBA MAHEIROI Sing Manipur Police Commando na ka henba thabak Changsinbada amadi lengak namduna census chawgani haina enumeration thabak Census Office chatharakpa ase JFD gi Census Office to Khongjang Changsinbada Manipur Police Commando gi ka henba thawong thabak chatharakpa thawngasi yamna laibak thiba amani Lenga kilosing sing da census thabak chatharamba thengnarabadi JFD na Khongjang Changsinbada Manipur Police Commando ka hinba thongadu miyamna yaningdaba mafam kayadagi FONGDORAKLI Manipur na si hana tawdringaida census Touba Yaroi Manipur gi tongan ba loop SINGNA JFD na changsiliba Khongjang support tawrakli abadi Manipur lengak amadi Indian lengak na census Touba Yaroi leba haiba kholawasibu tabidabadagi ngasi ahing numyaidagi hauraga numit ninigi Manipur Pumba General Strike Kaukibani General Strike asi MAHEIROI Sing School Kanakide amadi Lengak Office Sing Office Kanakide General Strike asina miyam pungi punsida chawna akaiba piba natana passenger puba gari sing chenakide masa masagi lanai gi oiba gari adumak chenabagi mami adumak chawna tari General Strike asi manung chana mayang Imphal Bazaar Sengmaijing Thongkong Lakshmi Bazaar Wangoi Samaro Yangthang asina chingba Mayai lambi side rom dasu JFD na changsiliba Khongjang support tawduna kaithel sintha leptuna Khongjang changsinki